junta army na kap thabda mogok rabi mining town manak ke monastery da attack tawbada miron bi nupi ahum yawnami kungamathoi Sikhre Naga taba area da FMR amadi border fencing ki matang da ngasi UNC amadi government of India ga Imphal gi Rajbhavan da wari sanaraga ni haide Kuki Students Organization Sursanpur Kuki Students Organization GHQ yauna organization taraga manga public services ningthina tawbagi damakta Sursanpur DC na ngarang Manipir ga ni haina zero thorakiba social media singda thaganarakle Assam Public Service Commission loba Agriculture Development Office ki recruitment exam amaki question paper da armed groups such as Arambai Tengol and Meeoi Lifun have been accused of committing rights abuses in Manipur haina mention torakre haina photo thaganarakre miyamna hangnarakli ba wafam de kuki sing de ngasi phawba khulai mapung phana thadoknadre khulai fairaga chatpasu maramrakta display tawribane loina na khulai loina pithokraba Meeoi gi group singbu karamna armed group haina mention toraklibano haina maike kiyadagi hangnarakle Oak Kg sama amasung lupa lak mga da yasinakhre ngarang tang tara mga da sawakining kang popi liang mai biles da kuki militant mari KNA laklaga pinirgam kauba ama makhoi marina gunpoint da pinirgam na tonglopa gari aduga kona na fakhre fakhiba du Nepal gi yum ama da pusin ki aduga yum dugi mapu Nepali aduga punna kihan khangan ke aduga amuk mafam adu dagi mahakpu puraga chatkirame Masi makhoi bo hat ki hana tawbani hana lawi khungi mi singna kuki masa kharana nongmai pairaga irang thokpa yaba thabak tawre hype tabadagi youth club ki Meeoi singna mafam da sangsen ki maduda Meeoi ahum pha ki amana nongmai usilumlaga jangal romda chasin ki hairbu nupa adu tanaraga faraba club ki office da purakhe liangmai village ki customary law ki matungina kuki mari adugi village oriba Mosing Kuki Village na Oak Kg sama fine oina lupa lak mga duga pinirgam gi phone ama anta thon khibagi damak lising tara mga phiba phone amaga sengba hana Mosing Village sipka Zawangkening Village sipka signature tawnaduna yasinakhre haide Silongi Longmali Pastor Bit House manakta police na sizinaba SUV gari da sakhangdaba singna petrol bomb lang senkre haide thawdo singa ayuki pung amma makhairon tarakpa daida thokibane haide Nagaland के गवर्नर अमदे हाना की मणिपुर के गवर्नर ला गणेशन लेखिद्रे हाइदे मियाम की खंतब पॉलिटिशियन सिंगदगी मियामना सेक्शन ब मतम ओइरे हाइना थमलकले लेंगाक न सेमजन बिद्रब लंबी सिंग मियामना सेमब हौरखिबा से लेंगाक न मियाम की याइफनब करिसु तौद्रे मियामना मिखल पांगथोक्तुना मिहुत ओइना लेंगाक की थौगाय पांगनब थागतखिबा लेजिस्लेचर सिंगना मरैबाक मियाम की याइफनब होनबगी महत तांबल लांगना हेना लुमना लौदुना लेरखिबदगी मियाम की पुंसि अमसुंग लन थोंगाक सेनब ngamdre मखोगी मफमदा मरैबाक मियामबु नुंगसिबा ngamdaba amadi मरैबाक मरमदमबु चाखुतपगी माइकैदा खुमांग चावसल हानबु होनबगी महत तांबल न हेना लुमना लौरिङैदा मरैबाक मसा इलीगल इमिग्रेंट सिंगना लमदम असे लांगोय सानसेनखिबदा नतना मखोयनि येलौमी सिंगदगी मसंग हेदुना मखोयबु खुबाम नुंगदा थमलखिबदगी येलौमी सिंगना मरमदमदा करिसु तौबा ngamdabadagi मालेमगी लेमाइदगी खुंगुल मुतखिबा याबगी फिबमदा लेरकले illegal immigrant amadi mitop miyansa singna langoi sansin khraba phurup asi maset tana thugaina balalong ki saruk ama oina 2023 gi May 3 re ki chen kuki jo terrorist singna khanghaudana Meeoi miyam gi mathakta landaraktuna paktak mihat yum kai mai thabadagi lanjaina rakhiba Meeoi lising hompu hena relic camp ta changjafam lauduna leire mayom mai thadokkhibadagi lanjaina rakhiba Meeoi singna masa masa gi mayom ta hanjitba ngamdana leirakhiba sahi ani hele loinana Lanjana rakhiba singi inkhol yumpham na singba leirami haiba phawba khangdanaba temkhaikhre masida natuna singya tamyada leiba Meeoi singi lobuk sing makhoina khudum chansinduna thamkhibadagi law uba ngamdabadagi wathok leiri amaromdana central government land gi warosin porakpagi namada buffer zone semduna Meeoi sing sangbada thingbo thamle masida natuna miyam gi lap and oiriba national highway singda Meeoi singna satpada athengba thambada miyam amadi lengakna karisu tawba ngamdana leire hauzik oiriba Manipur gi phiba masi illegal immigrant singna yellow missing gi mathakta makhoina laiba amati yellow missing na maramdamda maning tamna hingba ngamdabagi mayek larabu khudamne illegal immigrants in kuki zo narco terrorist singna Meeoi miyam gi mathakta landaduna phongna singna ragliba sinataba yumlo na baleba Bangladesh amadi leba asigi asoba state singdagi
Sangsilakkiba tongan tonganba community singi miyoisingna ising isaugumna lepa leitana sangsilakkiba singna khunda leita senba amadi lamdam asigi miyamgi sinpham munkhiba asigi makha chatharakpada phuruk asi makhoigi khayanungda yosennaba karamba makhalgi lanjang chatharakadage haibagi singnaba leitaba nate sahi cha kya maning tamba leba Asiatic sovereign country oirakhiba Manipurna 1949 da India gi phibanungda tinsin khiba telaba matam sahi humudra ga taruk rom asigi manungda apunbagi sakam ngak pangamdabagi phibam da lerakliba asigi maram karigino haiba tarabadi leba asigi politicians sing maroina Manipur gi politicians sing na oihalaki bani haina lawi masina maram oiraga Manipur gi miyamna politicians sing dagi section ba matam oire lengak lon gi thawai pangbo legislature sing na maribak miyam gi yaifana honabagi mahut tangba landa mai onsinduna leirabadi chawkhatpagi maikaida khumang chawsilanba ngamloi haina thamlakle nong khasitang tabaga ising thumba lamdam oide haina thamlakle lamdam sida nong khasitang hek tarakpaga lambi sorok ising thumba lamdam ama oide lambi gi matai matai da ising senpham leitabana nong pungkhai ama pung amarom tabada ising thumle masina koilas da ising tungsinduna leibana koilas mapak phawba kianba yaure Manipur lengak nadi sahar sulu nana thamse haina laure aduga nakal amarom dana sorok mathakta ising tungsinduna mafam kiyada leire Manipur gi sagen mingsel oiriba mafam kiyada amot akai kya amasu paiduna leiba uri mase Imphal Municipal Council ningthina thabak tawde haba takle aduga lambi da ising thumjenduna leiriba asina kamdawbano haibadu mari leinaba PWD amade Imphal Municipal Corporation gi mathawne mathong masak khangna matam gi oina thabak tawrabadi lambi da ising tungduna leiriba ase leiramdabasu yai aduna hainadrabadi kanasu thabak itaw tawba ude pauna kaithel thangal kaithel amade irabat bamat gi lambi sing asidi yamna taru thamba mathau tai palamdagi lakko mioi kyana Manipur gi tanglaba prithibida ani sudraba ima kaithel yengba lakko matamda kaithel sing asigi lambi gi phibam uwa matamda makhoi gi thamoida phawga doriba si yamna ikainingai ne makhoi gi thamoida Manipur lenga padiba sing gi thawong sing angakpani haina su phawgani lengak nadi Manipur yamna sakhale haina lawi adubu Manipur miyamna sathokasin tawriba lambi phawba ising thumjinduna asarok tawbada nungai hanba ngamdriba sida karamna Manipur sakhale haina lawga dawribano adubu Manipur miyamna sathokasin tawriba lambi phawba ising thumjinduna asat awong tawbada nungai hanba ngamdriba sida karamna Manipur sakhale haina lawgadawribano hiram sida lengaki MLA minister sing lay yengsillaga mari leinaba singda semjin sahanba ama mathau tai haina phongdorakle Khulsemgi Angadwadi Center singda lengakna yamlaba senfam sing thadari haide inkumja 1975 tagi Ministry of Women and Child Development Government of India gi makhada masagi sahi taruk phawbugi manungda leiriba tumgi nation asigi yumbi oigadoriba mahai tamba hawdriba angang singbo masama ofana na yektana matik chaba yumbirel amamam oinana bagi pandamda Integrated Child Development Services scheme asi hawdokhe hairiba scheme asi India gi leiriba tongan ba state singda ningthina sanda kalon amagi makada niyam sumna chatharabasu Manipur state asidadi scheme asi karamba phibamda leiribagi habase singna nainaningai oire state asida Directorate of Social Welfare gi makhada ICDS ki project samriga kungama thoirom hangdoktuna scheme asi sahili sangsen chathadun lakle Directorate asigi director amadi mari lenaba officials singsu isau chauna leibada natana lenga ke makhada paireba department asi su leire sahi khuding Ministry of Women and Child Development na lupa crore na khujing oiduna yamlu senfam thadaduna ICDS scheme ase mathauning tina tawri haina officer record ta leirabasu thabakta kadai phawba chuna chatharibage habase hangatna yenglobada sasenaba se sang ngaktana ayamba oiramgani khalle maramdi state asigi sing amasung tampak ta leiriba tongan da district singda scheme ase bu yengsilaba ICDS project officer singna karamba phibam da mathau tawri habase khangbangam de district khudingi project officer amamamna ICDS scheme ase yengsilabasu state asigi leiriba tongan ba AC singi MLA singna scheme asida yamna chauna politics ki khut changbadagi makhoi gi oiba mioi singbu kan khatuna thambana scheme ase mapung phana amata uba phangdre scheme ase gi makhada administration pre schooling gi matam haibadi masagi sahi taruk phawbugi manungda leiriba angang sing amadi makhoi gi mama singbu masama ufana tinjang kaijang daba tungi yumbire amamam ohanna ba pandamda immunization health checkup yauna national health mission amasung public health
infrastructure ki khudongchaba kyasu phanghalle loinana anganwadi center singda masagi sahi ahumdagi taruk phawgi manungda leiriba chaba thakpa ngamlaba angang singbo ministration lupa khawjau thadaduna seng hawai yamna singba tha khudingi lemna piduna amadi kresi hawduna pijanaba pitharakle yamna nokningba thawong amana anganwadi center di hangba aduga angang singdi leitaba center singda thabak tawriba worker amasung helper singna thagi pitharakliba seng adu kg ani natraga ani makhairom angang laiba imung singda yenthokpasu yauri state asidadi social welfare department ki makhada leiriba ICDS scheme asi mai pakna chalairibra natraga karamba phibamda leiri haibasi tangai fadana yengsindaba yaraktabagi phibamda lakle maramdi district natraga assembly constituency natraga laikai khudingi masing khangdana leiriba anganwadi center sing asi ningthina mathau tawba center sing khut thektuna yengbada khut sanatana lemhobagi phibamda leire state asigi sing amasung tamda khara haidokhiba khunggangi lamde lairadana greater imphal manungda leiriba tongan ba AC singda anganwadi center sing mathau ningthina tawba leitre chawkhalaba digitalization ki matam asida anganwadi center singda maipunana thabak tawriba anganwadi worker amadi helper singna mobile phone sizinaduna department ki website ta lana report pisinbagi hainabi amasu leiri anganwadi center sing adu ningthina mathau di tawdana department ki website ta sasinaba report sing pisinduna chathariba system asida social welfare department asu anganwadi center sing asi mathau tawri haina lauri lesangsina chathariba thawng asi yamna angakpa ama oibata natana social welfare department na numit khudingi natrabasu yamna toina field work survey tawba tangai fadaba leiri natrabadi ministry na lupa crore na khujing oidana thadaragliba senpham adugi kanabasu phangba ngamloi department asigi hai singlaba makok thungba officer sing asigi mathakta yengsinaba committee amasu sembasu mathau tari afaba nation natraga afaba khunai am semba haibasigi ahanba khut thabamdi angang sembani larik laisu tamdringai mangoinana social welfare department ki makhada leiriba ICDS scheme ase ningthina mathau tawhalaba matamda ta khunai asigi matik chaba yumbidel oibasing sembada yamna chauna mateng oigani maramadun state asida lisangsena chathaduna laktiba ICDS ki makhada leiriba anganwadi center sing ase kanglon chumna chalainaba akhanaba miyeng changba darkar oidi asoiba sing asi chumthokpa haibasina unamaki afaba haibadu oigani lenga ki leiriba department sing chathariba asoiba aranba sing chumthokpagi mahutta miyamgi waka tabidrabadi malemgi chakot lamjelda yawba ngamkhiro haibasisu khangjinbada kanagani haina thamlakle